Ngarang yam level thi ba thodo amakta akhoi covid na nadanaba covid ki vaccine kap lobam mioi ani khak leikidre haiba paw amaka mayam sandonga take hariba paw sida ahanba mioi sina akhoi ki sangai infam primary health center da hida kap loba matungda masa ngamlaktabadagi akhoi Thobal district hospital da pokallaga laikan nanaba hotnaba matamda mioi si leikidabani hariba mioi sidi Khangabok khulakpam lekai hariba lekai sidagi akhoi Naurem Ningol Laisram Kiran Mala kawi hai aduga magi mapuloibagi maming Laisram Sarat kawi maki misiga mali lena JSC ama semaga akhoi JSC na CM DCSP ama DCM office sing yauna memorandum ki apising kraba matungda CM nasu hariba memorandum asibu action do ontokani haibagi thajaba piraki kariguba JSC na talibada BSC akhoi piraktaba taragadi लालिबा था असगी तांग 10 दगी अखोगी यामना अकन बखोंजंग कया अमा हारिबा जेसिन लोखटकनी हाइबगी थाजबसु थममी अदुगा अनि सुबदा लेकित्रिबा सिना अखोगी क्वाकेथेल करी कोंजेंग लेकाय दगी हाइबा कोंजेंग लेकाय स्ता लेबा हेल्थ एंड वेलनेस हाइरिबा कनो वैक्सीन काफम असिदा बिसिदा कापलबा मतुंगदा हारिबा नुपि सि सही हुमद्रागा निथोय मुक सुरे हाय अहलनी अदुगा हिदा कापलबा मतुंग मंगोंदा नुंगालपदा मा हा ज्ञान दादन लेमबदा की एम्बुलेंस अमदा प्राइवेट एम्बुलेंस अमदा मा पुखतलगा जेनिम लेकन ननबा होनबदा मा की लायोंग असि अखोगी आईसीयू दा थमगा लेकन ननबा लायोंग ओइबा अदुबा आईसीयू की बेड लेरमदबना मरम ओइरगा मा से नॉर्मल बेड अमदा अखोगी ट्रीटमेंट तव होको मतमदो अखोगी लाइबक थीबा थौदो मा लाइकिदबने हाइरे हाइरिबा मियोय अनि असि ngarang yam laibak thibा थौदोक asida covid-19 vaccine kaplubana maram oiragani haibagi singnaba loina na hariba miyoy ani asi laikide yamna nuaite asumba paw asi akhoi negative omda satkibagi yabagi akhoi keno oiba posa am oiba tarene haidi mayamna vaccine asi nadana baki kapthoksira kapthoisira khanjana ba dubu sarkar na amadi miyam praja sin kapthokadabani haibagi akhoi information amadi knowledge asi awareness oina campaign toroga leba posa am oibani adubu asumba thodu ama tholokpa matamda miyam se henna positive side to consider to the negative side to hen consider to marmaduna sarkar na so hairiba issue sing asida hairiba problem sing asida mai seng na marik chumna clarification pibana khoi praja sing da henna fattaba khoi negative thought sing like gadabadagi kalhona bagi namakta hona haningi aduga hairiba pawchi tambaga loina na ai yamnagi bidai laujari